Central leaderna kaurakpadagi former CM Biren yauna BJP, NPP amasung NPF ki MLA sing Delhi pangkhrei. State asida February 12 gi mamangda popular government ama laklabi yai haina miyamna langtaknana ngainari chera asida ngarang numidang athengbada BJP ki national leader singi maikai digi BJP amasung masiga chatminnariba NPP amasung NPF ki MLA sing Hayeng February 2 Delhi da pangthokadaba yamna maroiba mifamda saruk yanaba kaurakpadagi ngasi MLA ayamba Delhi pangkhrei ngasi Delhi gi dama Imphal da thadokhiba aduda BJP Manipur Pradesh ki President A Sarda Devi former CM N Biren MLA Bisorji su yauki Presna fangba paugi matung ina dingarang numidang pung 10 rom taba matamda BJP North East in charge Sambit Patrana BJP Manipur Pradesh ki President A Sarda gi khudhangda BJP amasung masiga chanminariba NPP amasung NPF ki MLA sing hayeng nungthil pung 2 da Delhi da pangthokadariba mifam asida sungsoi soidina saruk yarnaba khangalakibani ngasi Imphal Airport ta former CM N Birena Delhi gi dama Imphal thadokringai mangoina paumi singa unaba amada haikibada central leader singi maikai digi NDA gi partner sing punna hayeng pangthokadariba mifam asida saruk yanaba kaurakibana Karigumba development kharadi soidina leigani mamangda su BJP gi MLA sing pulap kauduna central leader singa mifam pangthokiba leirei Hauzik leiriba PR gi matamasi tha asi tarakani thoida loi gadabana masigi mamangda positive outcome ama soidina lakani haibigi thajaba lei government ama haibasidi continuing process ni Manipur gi oiriba fibam masida ahongba kaya ama soidina lakani ching amasung tamdasu ahongba kaya lakpa leiri haina phongdokhi MLA Bisorjit na phongdokhi bada BJP asi disciplined party ama oibana central leader sing na hairakpa wafam adu inba tabani hayengi meeting asi NDA gi partner sing suna kaurakpana positive development ama disoidana leigani state asida leiriba PR revoke toduna popular government ama semba amasung semdaba haibasi central leader sing na lepkadabani state amasung miyamgi oina kari tawraga fagadage haibadu central leader sing na khangna soidana warif lawgani haina thajaba phongdokhi lamsang kendragi MLA Rajena haikibada central leader sing na kaurakliba asi government ama sembaga mari leinana oiba yai Facebook sanaba sing na pangai hairabasu leader khanba haibasi central leader sing na leblakadabani central leader sing na lawrakpa firefta yengluba yabana ti haina phongdoklamki MLA Govindas Konthauzamgi maikai digi phongdokhibada central leader sing na kaurakliba asi kari agenda leibano haibangamde Delhi da laknaba ngarang numidang khangalakpagi matungina chatpani kari lakadage haibadu isor khurumse haiki Kurai Kendragi MLA L Susin Ronadi Mahakilanai ama Silcharda Chatkadabani haiba khaktamak phongdoklamki Kaisamthong Kendragi independent MLA Nishikan Singh Sapamna phongdokhibada Delhi khongchat asigi positive oiba outcome ama lakpa yai haiki ngasigi Delhi khongchat aduda BJP gi MLA Singh party asiga chanminariba NPP amasung NPF ki MLA kaya su sarugyaki MLA Singh adugi maikai dagi su soidana sarkar ama lingnabagi fibam lakpi yai haina thajaba piramki Kotu gi activity sing thingjinaba free movement lehanaba signature campaign haukrei mamang chahi December 18 ta Kotu gi maikai dagi press statement thoktuna social activist Malem Thongam gi cycling for Manipur peace ki khongchat amaga mari leinana Kangpokpi district lalago chatanaba pirakhiba warning amagi matangda hangang police ki khuthangda Kangpokpi police station da Kotu gi mathakta matik chaba action lokhanaba wakalabasu ngasi fawa thabak oina onthoktabagi mayokta Kotu yauna Kuki gi community da based over organization sing Supreme Court ta thengnaduna makhoina chathaduna lona yadaba activity sing asi matam chupagi oina thingjinaba amadi state asigi national highway sing da matik chaba public free movement mahosagum lehengadabani haiba wakhalonda ngasi Imphal East ki Khurai Lamlong Kaithelda mass signature campaign chathaba haukrei ngasi dagi haukiba signature campaign aduda Lamlong Kaithel fambi apunba nupi lof coordinating committee Khurai Nongpok Lengak apunba nupi lof Koirengai bazar Maira Paibi Laisna Koirengai manung Maira Paibi Yaifa nupi lof Maiba khul amasung tongan ba sinfamda leiba miyoi kayana khuyek lobagi khongjang aduda sarugyaki ngasigi thauram aduga mari leinana state asida punna khundaminaba kanglup khudingmaki miyoi singnasu amato oina sarugyabinaba social activist Malem Thongamna miyamda appeal tawrakli signature campaign asi me ama fawba pangthokani hairi Thogliba irang se Kuki singna chahi kun kunthra gi mamangdagi pre plan tawraga lakpadu safonglakhibani Jugindro Haukiba chahi 2023 gi me ahumdagi tholakhiba irang ase khudakta khangudana haukiba amanate Lana si chahi kun kunthra gi mamangdagi Kuki singna pre plan tawduna lakpa aronba agenda amagi safongkiba numini haina Manipur University gi former activist Professor Dr. Kanguzam Jugindro na phongdokhrei Kuki maitegi lana sida laibak thiauraba nawriba mahiroi singi damak lairik laisu tambada chauna mateng pangliba ima
Trust Foundationꯒꯤ ꯑꯍꯨꯝꯂꯛ ꯁꯨꯕ Foundation Day ꯒꯤ ꯊꯧꯔꯝ ꯑꯁꯤ ꯊꯥꯎ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯗ MUꯒꯤ former active VC Professor Dr. Kanguzam Jogindrona ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯂꯣꯡ ꯑꯁꯤ ꯇꯣꯉꯥꯟꯕ ꯇꯥꯡꯀꯛ ꯀꯌꯥ ꯊꯣꯛꯅ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ 1980ꯒꯤ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯦꯛꯖꯤꯁꯇꯦꯟꯁ ꯑꯃꯗꯤ ꯔꯤꯁꯣꯔꯁ ꯁꯦꯝꯒꯠꯅꯕ ꯑꯔꯣꯟꯕ ꯍꯤꯁꯇ꯭ꯔꯤ ꯀꯌꯥ ꯁꯦꯝꯒꯠꯄ ꯍꯧꯔꯛꯈꯤ꯫ ꯆꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯦꯃꯣꯔꯤꯌꯦꯜ ꯁ꯭ꯇꯣꯟ ꯑꯃꯗꯤ ꯑꯔꯥꯟꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯦꯛꯖꯤꯁꯇꯦꯟꯁ ꯎꯠꯄ ꯌꯥꯅꯕ ꯂꯣꯕꯤ ꯇꯧꯕ ꯍꯧꯈꯤ꯫ ST ꯂꯤꯁꯇ ꯆꯟꯁꯤꯟꯗꯨꯅ ꯑꯍꯦꯟꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ, ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯌꯥꯎꯁꯦꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯦꯖꯦꯟꯗꯥ ꯁꯥꯒꯠꯄꯅꯆꯤꯡꯕ ꯂꯥꯂꯣꯡ ꯀꯌꯥ ꯁꯥꯒꯠꯂꯛꯈꯤ꯫ ꯄꯣꯄꯤ ꯊꯥꯗꯨꯅ ꯁꯦꯟꯖꯥꯎ ꯇꯥꯟꯁꯤꯟꯕ, ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯛꯁꯤ ꯑꯥꯔꯃꯤ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯤ ꯍꯥꯏꯗꯨꯅ ꯂꯥꯂꯣꯡꯂꯨꯞꯁꯤꯡ ꯁꯦꯝꯒꯠꯇꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯁꯨ ꯇꯧꯅꯈꯤꯕ ꯑꯁꯤꯅꯆꯤꯡꯕ ꯂꯥꯂꯣꯡ ꯀꯌꯥ ꯑꯁꯤꯅ ꯉꯁꯤꯗꯤ ꯁꯥꯐꯣꯡꯂꯛꯇꯨꯅ ꯉꯁꯤꯗꯤ ꯃꯩꯇꯩ ꯀꯨꯀꯤ ꯂꯥꯟ ꯑꯁꯤ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ May 3ꯗ ꯍꯦꯛꯇ ꯈꯨꯗꯛꯇ ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯑꯃ ꯅꯠꯇꯦ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯏꯃꯥ ꯇ꯭ꯔꯁꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯤꯇꯤꯌꯔ ꯀꯔꯅꯦꯜ ꯁꯥꯟꯇꯤꯀꯨꯃꯥꯔ ꯁꯥꯄꯝ, ꯁꯦꯅꯤꯌꯔ ꯖꯔꯅꯦꯂꯤꯁꯠ ꯄ꯭ꯔꯗꯤꯞ ꯐꯟꯖꯧꯕꯝ, ꯃꯅꯤꯄꯨꯔ ꯆꯦꯝꯕꯔ ꯑꯣꯐ ꯀꯃꯔꯁ ꯑꯦꯟ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯥꯁꯨꯗꯦꯕ ꯁꯤꯡꯍꯅ ꯊꯧꯔꯝ ꯑꯗꯨꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯗꯨꯒꯤ ꯋꯥꯉꯥꯡꯂꯣꯏꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯗ ꯄ꯭ꯔꯤ-ꯄ꯭ꯂꯥꯟ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯃꯌꯥꯗꯒꯤ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯃꯤꯑꯣꯏ ꯑꯃ ꯂꯨꯄꯥ ꯀ꯭ꯔꯣꯔ 13 ꯂꯣꯝꯒꯤ ꯚꯦꯂꯨ ꯑꯣꯏꯒꯗꯕ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯑꯦꯟꯇꯤ ꯅꯥꯔꯀꯣꯇꯤꯛ ꯗ꯭ꯔꯥꯏꯚꯀꯤ ꯃꯅꯨꯡ ꯆꯟꯅ ꯉꯔꯥꯡ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯃꯌꯥꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯔꯤꯖꯅꯦꯜ ꯕ꯭ꯂꯦꯛ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 13 ꯂꯣꯝꯒꯤ ꯚꯦꯂꯨ ꯑꯣꯏꯒꯗꯕ ꯌꯥꯝꯂꯕ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯍꯥꯎꯂꯤꯝ ꯇꯣꯡꯈꯣꯀꯥꯏ ꯃꯥꯇꯦ 38 ꯀꯧꯏ꯫ ꯃꯤꯑꯣꯏ ꯑꯁꯤꯗꯒꯤ ꯃꯦꯊꯥꯐꯦꯇꯥꯃꯥꯏꯟ ꯇꯦꯕ꯭ꯂꯦꯠ ꯍꯥꯏꯅꯁꯨ ꯈꯪꯅꯕ WY ꯇꯦꯕ꯭ꯂꯦꯠ ꯀꯦꯖꯤ 8.3 ꯐꯥꯔꯦ꯫ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯄꯨꯕꯗ ꯁꯤꯖꯤꯟꯅꯕ ꯃꯥꯔꯨꯇꯤ ꯁꯨꯖꯨꯀꯤ ꯋꯦꯒꯅꯔ R ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ WB06J3605 ꯑꯃ ꯌꯥꯎꯅ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯃ, ꯑꯙꯥꯔ ꯀꯥꯔꯗ ꯑꯃ ꯑꯃꯁꯨꯡ ꯚꯣꯇꯔ ID ꯑꯃꯁꯨꯡ ꯔꯤꯀꯣꯚꯔ ꯇꯧꯔꯦ꯫ ꯔꯤꯖꯅꯦꯜ ꯕ꯭ꯂꯦꯛ ꯃꯥꯔꯀꯦꯠꯇ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝ ꯕꯣꯔꯗꯔꯗ WY ꯇꯦꯕ꯭ꯂꯦꯠ ꯑꯁꯤ ꯀꯤꯂꯣꯒ꯭ꯔꯥꯝ ꯑꯃꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 2.3 ꯗꯒꯤ ꯀ꯭ꯔꯣꯔ 3 ꯐꯥꯎꯕ ꯄꯤ꯫ ꯒꯨꯂꯤ 1,000 ꯆꯟꯕ ꯄꯦꯀꯦꯠ ꯑꯃꯗ ꯂꯨꯄꯥ 15,000 ꯐꯥꯎꯕ ꯄꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯕꯣꯔꯗꯔꯒꯤ ꯑꯦꯔꯤꯌꯥ ꯑꯁꯤꯗꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯟꯊꯣꯔꯛꯄ ꯖꯒꯥꯁꯤꯡꯗꯗꯤ ꯃꯃꯜ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯋꯥꯡꯉꯤ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯕꯣꯔꯗꯔꯗ ꯍꯥꯏꯔꯤꯕ ꯗ꯭ꯔꯒ ꯑꯁꯤ ꯑꯗꯨꯃꯛ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯏ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯑꯣꯄꯔꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯧꯈꯤꯕ ꯇꯥꯡ 30ꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯥꯡꯊꯕꯥꯜ ꯅꯤꯉꯣꯝꯕꯝꯗꯒꯤ ꯄ꯭ꯔꯤꯄꯥꯛꯀꯤ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯦ꯫ ꯃꯃꯤꯡꯅ ꯅꯃꯩꯔꯥꯛꯄꯝ ꯔꯣꯁꯟ 25 ꯀꯧꯏ꯫ ꯏꯔꯦꯡꯕꯝ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛꯅ ꯂꯥꯡꯊꯕꯥꯜ ꯅꯤꯉꯣꯝꯕꯝꯗ ꯂꯩꯕꯅꯤ꯫ ꯍꯧꯈꯤꯕ ꯇꯥꯡ 18ꯗꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯥꯏꯀꯨꯜ KMC ꯕ꯭ꯔꯤꯖꯇꯒꯤ ꯀꯨꯀꯤ ꯂꯥꯂꯧꯂꯨꯞ KRAꯒꯤ ꯁꯔꯖꯟ ꯃꯦꯖꯔ ꯑꯃ ꯐꯥꯔꯤ꯫ ꯃꯃꯤꯡꯅ ꯂꯥꯟꯒꯤꯜꯂꯥꯟ ꯆꯣꯡꯂꯣꯏ ꯑꯦꯂꯥꯏꯁ ꯔꯣꯕꯤꯟ 33 ꯀꯧꯏ꯫ ꯅ꯭ꯌꯨ ꯁꯥꯏꯀꯨꯜ ꯚꯤꯂꯦꯖꯇꯒꯤꯅꯤ꯫ ꯃꯤꯑꯣꯏ ꯑꯁꯤꯗꯒꯤ ꯃꯔꯨ 3 ꯌꯥꯎꯕ ꯃꯦꯒꯖꯤꯟꯒ ꯀꯣꯟꯅꯕ 9mm ꯒꯤ ꯄꯤꯁꯇꯣꯜ ꯑꯃꯁꯨ ꯐꯥꯔꯦ ꯍꯥꯏꯔꯤ꯫ NDAꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ 12ꯗ ꯁꯥꯁꯟ ꯇꯧꯔꯕꯁꯨ ꯋꯦꯁ ꯕꯦꯡꯒꯜꯗ BJPꯅ ꯄꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯄꯦꯟꯕ ꯑꯣꯏꯗꯦ꯫ ꯑꯃꯤꯠ ꯁꯥꯍ ꯖꯟꯁꯪꯘꯒꯤ ꯐꯥꯎꯟꯗꯔ ꯑꯣꯏꯔꯝꯕ ꯑꯗꯨꯒ ꯀꯣꯟꯅ BJPꯗ ꯆꯪꯂꯛꯈꯤꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨ ꯑꯣꯏꯔꯝꯕ ꯁ꯭ꯌꯥꯃꯥ ꯄ꯭ꯔꯁꯥꯗ ꯃꯨꯈꯔꯖꯤ ꯑꯁꯤ ꯋꯦꯁ ꯕꯦꯡꯒꯜꯗꯒꯤꯅꯤ꯫ BJPꯅ ꯂꯨꯆꯤꯡꯕ NDAꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 12ꯗ ꯁꯥꯁꯟ ꯇꯧꯔꯕꯁꯨ ꯋꯦꯁ ꯕꯦꯡꯒꯜꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯑꯁꯤꯗ BJPꯅ ꯃꯥꯏ ꯄꯥꯛꯂꯕ ꯈꯛꯇ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯅꯣꯔꯊ 13 ꯄꯔꯒꯟꯖꯥꯇ ꯄꯥꯡꯊꯣꯛꯄ BJPꯒꯤ ꯋꯥꯔꯀꯔꯁ ꯃꯤꯠ ꯑꯃꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯋꯦꯁ ꯕꯦꯡꯒꯜ ꯑꯁꯤ BJPꯅ ꯁꯛꯇꯤ ꯄꯥꯏꯔꯕ ꯈꯛꯇꯗ BJPꯒꯤ ꯋꯥꯔꯀꯔꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯑꯄꯦꯟꯕ ꯑꯗꯨ ꯑꯣꯏꯒꯅꯤ꯫ ꯃꯊꯪ ꯊꯥꯗ ꯋꯦꯁꯇ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯝꯇꯥ ꯕꯦꯅꯔꯖꯤꯅ ꯂꯨꯆꯤꯡꯂꯤꯕ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁꯔꯀꯥꯔ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯔꯞꯁꯟ ꯆꯠꯊꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃꯅꯤ ꯍꯥꯏꯔꯗꯨꯅ ꯃꯤꯈꯜ ꯑꯁꯤꯗ ꯅꯣꯔꯊ ꯕꯦꯡꯒꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠꯁꯤꯡ BJPꯅ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯗ ꯕꯟꯗꯦ ꯃꯥꯇꯔꯝꯒꯤ ꯈꯟꯅꯕꯗ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯅ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯇꯛꯊꯣꯛꯅꯕꯒꯤ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯋꯦꯁ ꯕꯦꯡꯒꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯂꯣꯟꯅꯔꯤꯕ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯂꯝ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯚꯣꯠ ꯕꯦꯡꯛ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯔꯗꯨꯅ ꯋꯦꯁ ꯕꯦꯡꯒꯜ ꯒꯚꯔꯟꯃꯦꯟꯠꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯁꯤꯡꯅꯕ ꯀꯌꯥ ꯄꯤꯔꯤ꯫ ꯃꯄꯥꯟꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯂꯛꯈꯤꯕ ꯃꯤꯇꯣꯞꯁꯤꯡ ꯑꯗꯨ ꯋꯦꯁ ꯕꯦꯡꯒꯜꯗ ꯁꯥꯁꯤꯟꯅꯕ ꯗꯣꯀꯨꯃꯦꯟꯠ ꯀꯌꯥ ꯏꯁꯨ ꯇꯧꯕꯗ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯀꯤꯕ ꯄꯤꯔꯤ꯫
ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗꯒꯤ ꯃꯤꯇꯣꯞ ꯚꯣꯇꯔꯁꯤꯡ ꯂꯧꯊꯣꯛꯅꯕ ꯆꯠꯊꯔꯤꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ ꯑꯁꯤꯗꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯌꯥꯝꯅ ꯀꯟꯅ ꯑꯌꯦꯠꯄ ꯄꯤꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯝꯐꯨꯗ ꯆꯠꯊꯗꯨꯅ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗꯒꯤ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯀꯅꯤ ꯍꯥꯏꯈꯤ꯫